ꯅꯣꯟꯖꯔꯒ ꯅꯨꯄꯤ ꯀꯣꯏꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯂꯋꯥꯏ ꯅꯨꯄꯤ ꯀꯩꯒꯤꯅꯣ ꯅꯇꯣꯝꯗꯩ ꯈꯜꯂꯤꯁꯦ ꯅꯪꯗꯤ ꯃꯤꯒꯤ ꯈꯟꯕ꯭ꯔꯣ ꯃꯤꯒꯤ ꯈꯟꯗ꯭ꯔꯗꯤ ꯁꯥꯒꯤ ꯈꯜꯂꯣ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯑꯩꯁꯦ ꯃꯤꯔ ꯁꯥꯔꯥ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯅꯪꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯔꯤꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯀꯣꯛꯇꯣ ꯈꯟꯊꯔꯒ ꯅꯁꯥꯗ ꯍꯪꯖꯧꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕꯒ ꯌꯥꯝ ꯁꯥꯈꯤꯗꯥꯏꯅꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯀꯩ ꯄꯥꯝꯃꯨꯒꯦ ꯑꯄꯥꯝꯕꯗ ꯍꯥꯏꯌꯣ ꯄꯥꯝꯒꯦ ꯑꯄꯥꯝꯕ ꯍꯥꯏꯕꯩꯔꯣ ꯅꯪꯒ ꯁꯤꯗ ꯄꯨꯔꯛꯏꯁꯦ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯅꯪ ꯊꯨꯡꯍꯟꯒꯦ ꯅꯪ ꯍꯌꯦꯡꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯌꯥꯔꯣꯏ ꯅꯔꯁ ꯇꯝꯕ ꯏꯟꯇꯔꯟ ꯇꯧꯕ ꯂꯣꯏꯅ ꯂꯦꯞꯀꯗꯕꯅꯤ ꯍꯦꯛ ꯆꯠꯂꯕ ꯂꯣꯏꯅꯔꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯂꯦꯝꯖꯐꯝꯗꯤ ꯀꯝꯗꯧꯕ ꯃꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯉꯣꯟꯗꯅꯤ ꯑꯩ ꯎꯔꯒꯅꯦ ꯃꯣꯏꯅ ꯍꯤꯡꯉꯤꯁꯦ ꯅꯣꯏ ꯗꯣꯛꯇꯔ ꯅꯔꯁ ꯃꯁꯦꯟ ꯍꯤꯡꯉꯣ ꯇꯧꯅꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯈꯪꯉꯕ ꯅꯔꯁ ꯄꯤꯀꯅꯥꯎ ꯑꯃ ꯑꯣꯏꯔꯒ ꯀꯩꯗꯧꯅꯗꯣꯔꯤꯒꯦ ꯁꯦꯟ ꯌꯥꯝꯅ ꯍꯥꯏꯕꯗꯥꯏ ꯇꯣꯂꯣꯞ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏ ꯅꯪꯒꯤ ꯇꯣꯂꯣꯞꯇꯣ ꯑꯩꯅ ꯄꯤꯅꯤ ꯍꯌꯦꯡꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯂꯦꯞꯀꯗꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯃꯤ ꯎꯁꯤꯠꯇ ꯇꯧꯔꯦꯅꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯃꯈꯥꯗ ꯍꯤꯡꯉꯤꯔꯣ ꯑꯩꯁꯦ ꯅꯪꯅ ꯁꯤ ꯇꯧꯅꯨ ꯁꯤ ꯇꯧ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯒꯗꯕ ꯃꯤꯔꯣ ꯑꯩꯁꯨ ꯀꯣꯛ ꯄꯥꯜꯂꯦ ꯈꯟꯕ ꯉꯝꯃꯦ ꯏꯁꯥꯒꯤ ꯂꯝꯕꯤꯗꯤ ꯏꯁꯥꯅ ꯁꯦꯝꯖꯒꯅꯤ ꯅꯪꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅꯤ ꯂꯝꯕꯤ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯤ ꯁꯤꯅꯤꯅꯦ ꯑꯩꯒ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯄꯨꯟꯁꯤꯗꯣ ꯂꯨꯈꯥ ꯀꯨꯝꯗꯒꯤ ꯆꯤꯡꯈꯠꯄꯤꯒꯦ ꯇꯧꯔꯝꯕꯅꯤ ꯄꯥꯊꯤ ꯀꯨꯝꯊꯤꯗ ꯁꯥꯠꯄ ꯂꯩꯇꯤ ꯑꯄꯠꯄ ꯃꯔꯛꯇ ꯑꯗꯨꯝ ꯀꯦꯟꯕ ꯇꯥꯕꯅꯤ ꯅꯪꯅ ꯃꯤ ꯏꯁꯧ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯅꯃꯥ ꯅꯄꯥꯗꯨꯗꯩ ꯇꯝꯃꯛꯄ꯭ꯔꯣ ꯄꯨꯟꯁꯤꯗꯅꯦ ꯅꯪꯒꯗꯤ ꯁꯨꯡꯂꯩ ꯂꯩꯃꯤꯟꯅꯔꯣꯏ ꯑꯩ ꯁꯤꯃꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯏꯁ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯃꯤ ꯏꯕꯦꯝ ꯅꯔꯁ ꯅꯞꯆꯣꯕꯤꯐꯥꯎ ꯍꯝꯅꯗ꯭ꯔ ꯃꯇꯝꯁꯤꯗ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯂꯣꯏꯒ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯦꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯣꯏꯁꯤ ꯅꯪꯅ ꯍꯥꯟꯅ ꯎꯔꯦꯗꯅ ꯃꯥꯏ ꯂꯩꯔꯒ ꯆꯠꯀꯣ ꯑꯩꯅ ꯍꯥꯟꯅ ꯎꯔꯦꯗꯅ ꯑꯩꯁꯨ ꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯒꯦ ꯆꯈꯣꯅ ꯅꯉꯣꯟꯗ ꯀꯅꯥ ꯈꯝꯒꯦ